ngasi ai mangda thamjeba rice cooker si kaida bera tawino haiduna semona pirambani ni aduda masida mai satte hare mai satte harabina masi matokramna check tawgodobi matangdani channel asibu yengbribe sinawsingna nuksibiduna agi channel asibu subscribe tawbiyo amasung like batam nambiyo hauji jenge oh masidi khoina hangdokpada lokthokpada ure sibasi kanoni masi khoi yawi khoi gi jeki acid line sida khoina phiu koba ma yawi phiu je khoi matokramna singadagi haba matamda khoina bazadagi ahan basilasu yai aduga kaimada bazadai sindrako khogi tara masa mana ko samaga sambada kasu kaide adubo madu sambada khoigi ka hatare ma rice cooker jam saragadi khogi double light ngalak pai tare ko cook thabajida khogi wamju ngalakpa aduna dumana khogi yam hit oirpa matamda adugo khan wata khalai adu thomodi dum jai adugo tangai badana khona fuse hap tabida khogi tara masa apaba mana se hapambani adu hapakan mo khoina kano tobogi matungina tatki ba haitare koi saktheki ba haitare ado kaim kan ni sinawjingna singumbagi tara masa ji hapiyo fuse ki mahuta sida aduga kaim kan da sijina main line ore kaim kan khoi rice cooker je khoi mai di amanga laga manganda ba cook to ba matamda adadi koi sida leiba line si piri si khoi check to bidare si amata pada yara roi sida ju amata pada amata tapaya de sida ado kaim kan da khoi rice cooker je sak thona kakhatpa leita di sida uriba magi khogi hitpina na ba sigi switch se masi je calling karak pa matamda mathanda auto cut lakpaju lei adu masi khoina keno na singdobi ba sis paper na taktobi ba sengna aduga amu hasama matamda ngasagi khoi sak thona kakhatpa do adu phagani adu hauji khoina loktopa matamda mai chate habado sida moi hana tara sambaji khoi takhibagini adubu hauji tara sama matamda masi yam laina khoi mai ngan bang ngamani khoi ajik hapetang yengsi hana khoine phiu yawdana hana direct kal korean piraga hogi rice cooker je dum sinabada kasu kaide skojik try tokse kasi may lae may ngale cookie da wamda kasi may yare sida may ngale bang aduna rice cooker si repairing to buda khoigi kai sulu ba pot natte khoigi hana manugi tara jida khoina sa isakte haibadu khoina check tau tare aduni ngasigi episode yengbiribe sinawsingbu thagasari